Lakhipuronline puthok saba April ki tang mapan Jumsa kaisha numit ki Khomjinba Pao tabirase Ahanbada Maroi Pao Meghalaya ki Principal Secretary A. Raji Uzbekistan ki Bukhara da laiba mahak ki hotel ka da siraga leramle Assam ki Panchayat Mikhal ki mangoinana CM Dr. Himanta Biswa Sharma haila kandida vote khoma lakadori Lagliba April ki tara manga Cachar ki binakandi part 2 da Laimarembi into Prabha ki mitam khilagani Guwahati ki manakta Chandrapur da Space Observatory ama linkananaba Assam ki CM ga ISRO ki chairman ga wari sanakre Social media da viral oinanaba rail lambi da hiplaga mathakta train chelanba ki video semlamba hailakandi gi naha ama police na phakre amasung Tare suba posan pakwara ki thauram jiribam gi disina haunabi matungina haudokre Haujik mapungoi papau tabirase Yamna nungaitaba thaudok amada Meghalaya ki Principal Secretary Syed Muhammad A. Raji haukiba ningthaukaba numita Uzbekistan ki Bukhara da laiba mahaki hotel kada siraga leiramle Indian Railway Traffic Service IRTS के ऑफिसर अमा ओइरिबा राजीबु होटल की थबक तौबसिंगना महाकी कादा चंगलुबदा सीरगा लेरंबा थेंगनाखिबनी महाकना मनुंग मतम चादना लेखिदबदा मेघालय की सीएम कॉनराड के संगमाना अवाबा फोंदोखरे महांगना लेखिदबा सिगी मतंगदा तंगदांगबा लंगला लंगजिन पुथोकनानबा थिजिनबा होखरे PWD अमसुंग PHE डिपार्टमेंट की प्रिंसिपल सेक्रेटरी असी हौकिबा अप्रैल की तांगमरी मसागी ट्रिप अमदा उज्बेकिस्तान दा चटकिबनी हाइरे Lagliba Assam ki Panchayat Mikhal ki vote khomba ki saruk ama oina Chief Minister Dr. Himanta Biswa Sharma haila kandida lakadori April ki 19 natraga 18 da CM na lalagi sanabung da pangthokadaba mifam da saruk yaragani Panchayat Mikhal ki haila kandigi in charge Mantri Krishnendu Palna ningthaukabada wafam ase phongdokhibani mahakna hai Chief Minister na lakadaba khongset asigi sem saba oina lalagi sanabung da helipad sem saragani haiki Khongset asida CM na Barak Tampak ki atay jila singdasu Mikhal gi mifam singda saruk yabagi walaire Lakliba April ki tara manga leibak pupanamita Cachar ki binakandi part 2 da leiba South Barak Rural Development Complex da Laimarembi into Prabha ki mitam khinbagi thoram pangthok lagani Hairiba thoram asida leibak miyamna Barton phangba phangdaba thidana saruk yabiu haina Laimarembi into Prabha Statue Installation Committee binakandi Cachar gi mahut sinduna committee asigi president Khaidem Kantana miyam da pauzelakle thoram asigi matangda ngarang loop kaya yauna mifama mapangthoktuna hiram asigi matangda tongan ba thodang punanaba sub committee singsu semkhre neng tabiriba kutingappu ngaklona khurumjaraga rigum khartang phungdok chage aikoi ngasi mayam phami basi mafam asida khingadoriba Laimarembi indu parwa gi mitam khingadoriba asigi koi tongan ba committee sem bagi thabak ama ngasi mifam ama pangthokchei haiba mitam asi khingadobasi laiba April gi tangta manga da aikoi khingadobani haiba numit asida manipur dagi ikai khumnangai oiraba speaker oja saitabata lengbirakani duga loina na lamdam asigi assam gi haji koi kai khumnangai oiraba mantri akoi koksiri aisu lengbirakani mifam masigi thauram asida khwai khibikna matam chana lengbirakuna hairiba thauram asi saruk jabiduna mapung phan biu haibama miyamgi mafamda nulukna ningsingjari adu hairiba committee asigi ngasi tongan ba semgiba sing committee mayam sub committee mayam sigi thaubu ba sing mayam punmaksu jaubire asina ikoi ngasigi thauram asi akoi gi mayam da thabak thauram kutingmak sinajare aduna miyamgi mafamda amkamsu hanna haijari sini miyamna baton phangi phangde haiba thibidana numit asida choidana lengbira aga sarugya biu haibasi ma mayamgi mafamda nolukna ningsingjari
Guwahati gi manakta kilometer kuntra nithorom chalaga leiba Chandrapurda Space Observatory ama linkhatlagani haina Assam gi CM Dr. Himanta Biswa Sarmana ningthaukaaba numita New Delhi da ISRO gi chairman B Narayanan ga unaruraba matungda phongtokre mifam aduda rajya sigi satellite assam set thagatnanabagi matangda sukhanakhi Thaurang asina rajya pumbada maruoina manung hanjit mapam singda internet phanganba amadi rajya gi chakhot thaurang gi project sing jengsinba loinana lamdam asida toina thokpa ising ichaw gi awabadagi su ngaktok jaba ngamlagani hairi ba thaurang asigi ahanba phase mathang chahi gi January da loisinbagi pandam thamle Social media da viral oinanaba rail lambi da hiplaga mathakta train chalhanbagi rail semlamba mobile video kaplamba haila kandigi mioi ama police na phare lala gi rongpur dagi chahi kuntaret ki naha pachu alambar bhuyana lala railway station da hiplaga masagi mathakta train chalhanbagi video adu maha ki Facebook account ta reel semduna thangatpagi ikui kuidana police na maha pu phaduna arang court ta puthokre asigumba punsi mangningai oiba stunt tawduna viral ohinana bahonariba reel semliba singi mathakta makhata na yengsilli haina Hailakandi Police ki Additional SP Samir Datta Baruwana phongtokladana asigumba thabak social media da thangatanaba akanba chaksilwa pikre April ki tang 3 ki numidang wairamda Tamenglong district ki manung chana laiba Kaifundai village da Jiribam gi power station electric department dagi mai gi voltage ki chang ka hena thadorok padagi khunadu da lariba jum sing amangata thokki batana tana charge amasu maina tumna chakre hairaduna Tamenglong district ki Tausim subdivision gi Kaifundai village authority ki chairman T John Gangmaina Tamenglong gi DC da aiba cherol piduna wakat khre asiguma thodogasi makhata na thokhandanaba mathautaba action lokhat pinaba phongdorakre Jiribam Forest Division na Jiribam gi Sonapur dagi yong ikai thibi lab ama tekta kaidana kankhre Chawrangna kg amaga gram chambri romlumba Bengal slow lores bigyanik oibamingda Nikti Sabas Bengalensis asi yengsilaba matungda Ningsing Khul Biodiversity Park Jiribam dangarang asoy angam yaudana thadokre panbayai yong ikai thibi asi numidangi matamda chatpa sama khalamani makhoi asi Bharat ki nongpok thangba lamdam amasung Kha nongpok Asia gi umang singda uba phangli makhoi asi upambida leiba pamba yamna tapna chatpa sama khalamani umang kokthorokpana maram oiraga hojikti makhoi gi leifam leiraktre maram asina makhoi bungakpi sinbibaki matam oire District Administration Jiribam na sponsor tawduna ICDS project Jiribam ga kusamraduna DC office Jiribam gi conference hall da punsi gi ahanba numit lising amada meeting thamduna kanaba phangadaba singi module bu miyamna khanganba CMAM module season aduna jinja ke award pa mention ba masung angang singbu ka hena noibagi punsi mahingdagi kanduna masamau phana thamnabagi pandamda ngarangdagi hoduna tha sigi tang kunithoi phawba pangthokadoriba Tare suba Posan Pakhwara gi thoram Jiribam gi DC Krishna Kumar IAS na haunabi matung ina hodokre thoram asida DC ADC SDC DCPO CDPO supervisor amadi atay atopa staff sing amadi mahiroi sing su sarujaki thoram gi maka chatharakpa oina ikai khumnamba utladuna Jiribam gi DC ADC SDC DCPO amadi CDPO da namphi kudol tamki amasung Mahiroi amadi thoramasida sarukja kibasingda achamba khudol pot oina t-shirt khusinaki thoramasigi matangda ICDS project Jiribam gi CDPO CH Urmila Devina haikibada taret suba Posan Pakhwara hairiba thoramasi April gi tang kunithoi phawba mathang manau naina chathagani amasung thoramasi horakliba angang singbu tinjang kaijang danaba amadi masamau phana lehenbagi pandamda program asi pangthok jabani haiki 22 ba koi program si mathang manau nai na ko chatha jaga di payment nursing ko gi education sing se koi masama u phana tingjang jakang da ba khaba samaj ma pro na ba agi pandam da koi program si taw jaga Nungairaba pau yoga acupressure amadi physiotherapy gi matengna adomgi khwang naba khud haigat pa yadaba khu tangda naba
saru amadi singli naurida nungaitaba paralysis asina chingba akchangi nungaitaba kaya layengana bagitamak ngasimak lengsin biragu Senior Consultant Yoga, Acupressure and Physiotherapy Specialist in Ortho and Neuropain Dr. S. Chandrababu Singha Holistic Therapy Center Nilmohon Complex near Muscle Gym OB Road Fullertol Cachar Assam Nomaizing natabada numit kudingi ayuki pung mapandagi numitangi pung teret phoba layengzari Mobile number 8638078821 Hairiba number asida layengba lakpagi mangwainana appointment book tobinaba khanganjari Energy Healing Center Rongpurda computer gi matenga anoba madi ariba anabasingbo computer gi matenga layung khangdokpuna layengba hausare computer gi matenga makal makhagi anabasingi report lokthokpuna haksangi awat machal kaya menkhanaba amadi supplement piduna naturopathy amadi magnetotherapy na layeng bajaragani maruwaina nupigi laina sing I watpa angang khawgi laina angang oidaba nupa singi phandi shonbagi laina prostate gland chawthokpa kidney amadi ising marigi anaba nung leiba sinus diabetes BP stroke paralysis nerve amadi brain gi anaba khwang naba khutang chikpa spondylitis phai chingba liver amadi chakhau gi anaba piles wakhal gi anaba tumba yadaba sor chingba gi laina sine chingba layeng da yaragani loinana matam sangna hu chen hidak charakpadagi side effect amadi I da hu chen ba toxin leirakpa I watpa gi anaba koktanaba amadi steam bath ki kudong saba leijare silchar rongpur part 2 gi stone crusher manakta leiriba energy healing center da ngasimak gengsimbiragu mangjongna appointment ki damak mobile number 9395732456 number asida call tobirakna bakhanganjari Chaliba chahi lisinganiga kunmanga asida adomna mutual fund natraga SIP da karambada sel tungsinbana hena kanaba oigani haibagi matangda mamutana khangnanabagi damakta lam asida khang hairaba karam punsida mahaki mobile number 789649696 number asida WhatsApp ki kuthangda natraga call tobiduna miteilonda free advice lobinaba khangalagle panba yai Sel tungsinbagi lam asida mutual fund expert asi Guwahati da leiba mutual fund distribution gi Janasanchoy FinServ koba firm amagi co-founder ni loinana hairiba firm asiga chahi tara hena loina duna laknaba misakni Disclaimer: Mutual fund investments are subject to market risks. Please read all scheme-related documents carefully. Khom khut chikpa hakjang sithaba liver chawthokpa pirak naba stroke puki anaba ising marida nung leiba prostate chawthokpa numidangda tuni ising chatpa yekpa saba ising pukchet haibadi diabetes na chimbagi niyom chunna layengna bagi tabak lam asida khang hairaba Dr. M. Rajat Singh MBBS DMB DSc Diploma in Diabetes Management Senior Physician asina nimit khudingi ayuki pung mapandagina nungtilgi pung ama phawba RNC Healthcare Kaptanpur Kasar Dalai Chathari Booking ki damak mobile number 8798872283 natraga 8638444142 number asida pau phongnabiu aduga Dr. Asi nongtilgi pung anidagina namidang wairam pung taruk pawba ningthauka nimita Mohendra Pharmacy Palarkonda Numsakation nimita All Health Pharmacy Poilapulda Sagol Sanilita Healthcare Pharmacy Lakhipur Mobile number 9612167161 aduga Thangzen mitana BK Drugs Sonai Mobile number 9864512686 hairiba pharmacy sing asida layeng chathari Lakhipuronline channel asibu yengbiriba singna pawa sibu like amati share tawbiu amati hojik phawba channel asibu subscribe tawbidriba singna subscribe tawbiu Aroibada maruoiba paw amukhanna Meghalaya ki principal secretary A Raji Uzbekistan ki Bukhara da leiba mahaki hotel ka da siraga leramle
Assam की पंचायत मिखल की मांगोइना CM डॉक्टर हेमंत बिश्व शर्मा हाइलाकंदी भोट खोमा लाकदौरी लागलिबा अप्रैल की 15 कासा की बिनाकंदी पार्ट 2 दा लेमरेम्बी इंटू प्रभा की मितम खिलगनी गुवाहाटी की मनाक्ता चंद्रपुर दा स्पेस ऑब्जर्वेटरी अमा लिंकननबा असम की CM गा इसरो की चेयरमैन गा वारी सानखरे सोशल मीडिया दा वायरल ओइननबा रेल लंबी दा हिपलगा मथक दा ट्रेन चलहनबा की वीडियो सेमलंबा हाइलाकंदी की नहा अमा पुलिस न फाखरे अमसुंग तरे सुबह पोषण पखवाड़ा की थौरम जिरीबाम की दिसिना हौनबी मतुंगिना हौदोखरे लखीपुर ऑनलाइन YouTube चैनल की पाव संदोक जबा ngasi gi oinadi matang asida loijare।